ꯀꯅꯥꯅ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯅꯒꯦꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯛꯏꯕ ꯃꯤꯗꯣ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯅꯣ ꯏꯃꯨꯡ ꯀꯥꯏꯅꯗꯅ ꯇꯧꯔꯛꯏꯅ ꯁꯤꯗꯤ ꯁꯦꯔ ꯈꯔ ꯂꯥꯛꯑꯝꯃꯤꯀꯣ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯁꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯅꯥꯗꯤ ꯈꯔ ꯈꯔ ꯁꯥꯒꯠꯂꯛꯄꯒꯨꯝ ꯇꯧꯋꯦ ꯁꯤ ꯅꯥꯁꯦ ꯐꯤꯠ ꯐꯥꯗ ꯈꯨꯠ ꯁꯥꯒꯁꯦ ꯄꯨꯔꯥ ꯌꯥꯡꯕꯩ ꯇꯥꯏꯞꯇꯀꯣ ꯁꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯋꯦ ꯉꯥꯎꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯉꯁꯤꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯁꯨꯝꯊꯛ ꯊꯛꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯒꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯉꯣꯟꯗꯁꯨ ꯍꯪ ꯌꯦꯡꯒꯦꯕꯀꯣ ꯃꯥ ꯈꯪꯕꯨꯗꯤ ꯈꯪꯗ꯭ꯔꯤ ꯀꯨꯏꯔꯕꯅꯤ ꯑꯁꯤꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯥꯞ ꯑꯣꯏꯔꯨꯗꯕ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯔꯛꯑꯣꯅ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯊꯛꯇꯣꯏꯁꯦ ꯑꯗꯣ ꯅꯣꯡꯃ ꯑꯃꯈꯛ ꯊꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯔꯤꯌꯦꯛꯁꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯕꯦꯟꯗꯔꯗ ꯆꯠꯂꯒ ꯌꯨꯁꯨ ꯂꯩꯔꯨꯔꯅꯤ ꯑꯗꯨꯒ ꯒꯥꯏꯔꯤꯝꯒꯤ ꯏ ꯄꯥꯎ ꯈꯤꯇꯪꯗꯤ ꯇꯥꯈꯤꯁꯤꯀꯣ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯝꯇꯗꯤ ꯍꯪꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯃꯥꯁꯤ ꯀꯥꯏ ꯂꯩꯕꯖꯥꯠꯅꯣ ꯈꯪꯗꯦꯕ ꯎꯗꯦꯕꯀꯣ ꯁꯤꯁꯨ ꯂꯩꯇꯦ ꯔꯦꯝ ꯄꯥꯈꯪ ꯀꯪꯍꯧ ꯑꯩ ꯀꯧꯈ꯭ꯔꯦꯕꯀꯣ ꯃꯥ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯨꯝ ꯌꯦꯡꯁꯤꯕꯀꯣ ꯃꯑꯣꯡꯗꯣ ꯀꯃꯥꯏꯅ ꯌꯨ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯇꯧꯔꯛꯑꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨꯍꯥꯏꯕ ꯇꯥꯔꯦ ꯑꯁ ꯅꯪ ꯃꯨꯛꯕꯥꯡꯗꯣ ꯊꯦꯡꯅꯔꯀꯥꯟꯗꯕꯀꯣ ꯅꯣꯡꯃꯗꯤ ꯌꯨꯒꯤ ꯑꯝꯇꯗꯤ ꯇꯧꯁꯤꯗꯅ ꯀꯥ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯇꯧꯔꯗꯕꯅꯤꯀꯣ ꯉꯁꯤꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯅꯝꯃꯤꯁꯦ ꯑꯗꯣ ꯀꯩꯅꯣꯅ ꯍꯥꯏꯔꯛꯄꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯑꯗꯣ ꯑꯝꯇ ꯇꯧ ꯌꯦꯡꯁꯤꯕꯀꯣ ꯍꯥꯎ ꯀꯣ ꯑꯗꯣ ꯑꯝꯇ ꯇꯧ ꯌꯦꯡꯁꯤꯕꯀꯣ ꯀꯣ ꯌꯥꯔꯕ ꯍꯥꯟꯅ ꯍꯥꯏꯔꯣ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝ ꯁꯦꯡꯗꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯅꯊꯛꯀꯅꯣ ꯑꯩ ꯃꯃꯥꯅ ꯂꯩꯈꯟ ꯊꯝꯃꯦ ꯀꯣ ꯇꯧ ꯌꯦꯡꯁꯤꯕꯀꯣ ꯍꯣꯔꯦꯟꯀꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯨꯒꯤꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯦꯡꯉꯁꯦ ꯊꯣꯡꯊꯥꯡ ꯅꯠꯇꯦ ꯉꯁꯤ ꯈꯛꯇ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤꯗꯁꯨ ꯑꯩ ꯉꯔꯥꯡ ꯃꯊꯪ ꯉꯍꯥꯟꯂ ꯑꯃ ꯑꯩ ꯅꯉꯣꯟꯗ ꯌꯦꯡꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯈꯔ ꯍꯥꯏꯅꯀꯣ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯗ ꯊꯣꯛꯍꯜꯂꯝꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅꯤꯕ ꯀꯅꯥꯅꯣ ꯍꯥꯏꯔꯦ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯁꯤꯕꯨ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯌꯦꯡꯒꯦꯕ ꯁꯨꯝ ꯌꯦꯡꯒꯦꯕꯀꯣ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯦꯡꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯒꯥꯔꯤꯃꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯌꯦꯡꯉꯒꯦ ꯀꯌꯥꯃꯨꯛ ꯌꯨ ꯉꯥꯎꯕꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯇꯧꯔꯒꯦ ꯀꯔꯤꯝꯀꯣ ꯌꯥꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯌꯦꯡꯉꯒꯦ ꯇꯧꯔꯒꯦ ꯌꯥꯗꯦ ꯑꯃꯈꯛꯇꯅꯤ ꯀꯩꯅꯣ ꯑꯃꯈꯛꯇꯅꯦ ꯗꯥꯎ ꯌꯦꯡꯒꯦ ꯂꯩꯔꯨꯔꯒꯦꯀꯣ ꯑꯃꯈꯛꯇꯅꯦꯕ ꯁꯥꯎꯅꯨꯕ ꯀꯅꯥꯅ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯅꯒꯦꯕ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯛꯏꯕ ꯃꯤꯗꯣ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯍꯥꯏꯔꯛꯄꯅꯤ ꯀꯩꯅꯣ ꯏꯃꯨꯡ ꯀꯥꯏꯅꯗꯅ ꯇꯧꯔꯛꯏꯅ ꯁꯤꯗꯤ ꯇꯨꯏꯁꯤꯌꯥ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯜꯂꯖꯥꯠꯂ ꯍꯥꯏꯕ ꯌꯨ ꯊꯛꯄ ꯏꯃꯨꯡ ꯀꯥꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯨ ꯊꯛꯑꯗꯤ ꯁꯥꯎꯅꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯒꯦ ꯌꯦꯡꯉꯒꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯕ ꯇꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯍꯧꯔꯒꯦ ꯀꯣ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯇꯧꯔꯒꯦ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯕꯅꯤꯅꯀꯣ ꯌꯦꯡꯉꯒꯦꯀꯣ ꯆꯠꯂꯨꯔꯒꯦ ꯂꯧꯕ ꯍꯧꯖꯤꯛ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯂꯧꯕ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯩꯔꯦ ꯑꯗꯨ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯕꯦꯟꯗꯔ ꯃꯐꯝꯗ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯃꯄꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯣꯏꯁꯤ ꯆꯥꯅꯕ ꯀꯩꯀꯥꯁꯨ ꯂꯣꯏꯕꯨꯗꯤ ꯐꯪꯕꯅꯦ
ꯑꯅꯧꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯖꯄꯥ ꯑꯣ ꯃꯄꯨꯗꯤ ꯁꯣꯝ ꯂꯩꯔꯦ ꯖꯧ ꯁꯦꯔ ꯈꯔ ꯂꯥꯛꯑꯝꯃꯤꯀꯣ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯁꯤ ꯂꯩꯔꯤꯁꯦ ꯁꯤꯁꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯧ ꯁꯦꯔ ꯈꯔ ꯂꯥꯛꯑꯝꯃꯤꯀꯣ ꯆꯦ ꯃꯨ ꯃꯃꯥꯡꯗ ꯆꯦꯔꯪ ꯂꯩꯗꯤ ꯑꯃꯨꯕꯗ ꯌꯣꯝꯕꯤꯌꯣ ꯀꯌꯥꯅꯣ ꯑꯃꯗ ꯍꯥ ꯌꯥꯡꯈꯩ ꯃꯌꯥꯝꯅ ꯄꯩꯁꯥ ꯀꯥꯞꯄꯤꯒꯦꯁꯨ ꯌꯨꯒꯤ ꯃꯃꯜ QR ꯀꯣꯗ ꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯃꯣꯏ ꯆꯥꯅꯕ ꯀꯩꯀꯥꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯝꯕꯅꯤꯗꯣ ꯁꯤ ꯑꯣꯛ ꯃꯔꯤꯟ ꯑꯣꯏꯔꯝꯅꯤꯀꯣ ꯁꯤ ꯑꯣꯛ ꯃꯔꯤꯟ ꯂꯩꯔꯦ ꯇꯣ ꯁꯤꯅ ꯀꯔꯤ ꯌꯦꯟ ꯑꯇꯥꯎꯕꯀꯣ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯔꯒ ꯊꯝ ꯃꯥꯜꯂꯦ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯨꯄꯥ 50ꯒꯤ ꯌꯣꯝꯕꯤꯔꯣ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯁꯤ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯩ ꯊꯛꯇꯣꯏꯁꯦ ꯁꯤꯅꯤ ꯃꯣꯏꯗꯤ ꯁꯤꯜꯒꯤ ꯅꯠꯇꯕꯅꯤ ꯑꯩ ꯁꯤꯜꯅꯝꯃꯗꯤ ꯑꯝꯇꯕ ꯁꯤꯜ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯨꯝꯕꯒꯤ ꯕꯣꯇꯜꯗꯤ ꯁꯤꯜꯒꯤ ꯃꯥꯜꯂꯦꯗ ꯕꯣꯇꯜꯗ ꯌꯦꯟꯗꯨ ꯂꯨꯄꯥ 50ꯒꯤ ꯄꯤꯔꯣ ꯁꯤꯁꯦ ꯗꯤꯁꯄꯣꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤ ꯇꯣ ꯁꯤꯅꯤ ꯇꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯟꯗꯣ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯃ ꯍꯥꯟꯅ ꯆꯥ ꯌꯦꯡꯉꯒꯦ ꯁꯤꯅꯦꯕꯀꯣ ꯌꯦꯟ ꯑꯇꯥꯎꯕꯅꯦ ꯄꯩꯁꯥꯗꯤ ꯁꯣꯠꯂꯒꯦ ꯀꯣꯟꯅ ꯄꯤꯒꯦ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯥꯗꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯧꯕ ꯂꯣꯏꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯕꯀꯣ ꯑꯩꯒꯤ ꯒꯥꯔꯤꯝꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯥꯗ ꯌꯦꯡ ꯂꯩꯔꯦꯕ ꯑꯩꯅ ꯆꯠꯈꯤꯕꯗꯨꯗꯀꯣ ꯑꯩ ꯎꯍꯜꯂꯛꯀꯦ ꯌꯦꯡꯉꯨꯀꯣ ꯇꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯁꯥꯎꯅꯤꯡꯉꯝꯅꯦꯕ ꯁꯤꯗ ꯉꯥꯏꯔ ꯂꯦꯞꯄ ꯂꯩꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯇꯧꯔꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯇꯧ ꯌꯦꯡꯂꯒꯦꯕꯀꯣ ꯌꯦꯡꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯕꯨꯗꯤ ꯊꯣꯔꯛꯑꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯕꯦꯟꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯅꯥꯛꯇ ꯍꯦꯛꯇ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯌꯥꯝ ꯅꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯒꯥꯔꯤ ꯑꯃꯗꯤ ꯁꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯥꯔꯤ ꯑꯃ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯒꯦ ꯀꯩꯅꯣ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯃꯈꯛꯇ ꯇꯧꯕꯕꯨ ꯑꯩꯁꯨ ꯈꯔ ꯁꯥꯎꯕ ꯁꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯃꯥ ꯍꯥꯏꯗꯤ ꯃꯥ ꯑꯩꯕꯨꯗꯤ ꯌꯥꯝ ꯀꯤꯕꯅꯦꯕ ꯁꯦ ꯍꯩꯇꯦꯁꯨ ꯁꯨꯝꯅꯩꯗ ꯈꯟꯅꯕ ꯈꯜꯂꯧꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯣꯕꯟꯗꯤ ꯇꯥꯛꯀꯅꯣ ꯅꯥꯊ ꯁꯥꯎ ꯂꯩꯔꯤꯗꯣ ꯁꯤ ꯂꯩꯔꯦ ꯅꯪꯁꯨ ꯊꯛꯀꯦꯔꯣ ꯊꯛꯀꯦꯔꯕ ꯀꯦ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯅꯤꯒꯤꯔꯦ ꯀꯩꯅꯣ ꯇꯧꯑꯣ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯒ ꯀꯩꯀꯥ ꯄꯨꯊꯣꯔꯛꯑꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯟꯕꯩꯗꯨꯒ ꯑꯩꯅ ꯈꯔ ꯁꯥꯎꯖꯤꯟꯖꯔꯗꯤ ꯌꯥꯔꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯅ ꯁꯥꯎꯔꯤ ꯈꯔ ꯐꯔꯅꯦꯕ ꯑꯩ ꯁꯥꯎꯕꯗꯤ ꯃꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯔꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯗ ꯀꯩꯀꯥ ꯑꯗꯨꯝ ꯈꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯔꯣꯏꯒꯦ ꯊꯦꯡꯅꯕꯅꯦꯕꯀோ ꯇꯦꯕꯜꯗ ꯍꯦꯛꯇ ꯊꯥꯔꯒ ꯊꯛꯑꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛ ꯏꯃꯥꯁꯨ ꯌꯧꯔꯛꯑꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯌꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯋꯥ ꯇꯥꯗꯕ ꯊꯕꯛꯅꯦ ꯑꯩ ꯇꯧꯔꯤꯁꯦ ꯃꯨꯟꯅ ꯁꯥꯎꯅꯔ ꯌꯦꯡꯉ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯦ ꯈꯜꯂꯝꯕꯅꯤ ꯉꯁꯤꯁꯦ ꯌꯦꯡꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥ ꯖꯧꯔꯨꯗꯦ ꯑꯉꯥꯡꯕ ꯍꯥꯏ ꯂꯩꯔꯦꯀꯣ ꯑꯩꯉꯣꯟꯗꯀꯣ ꯅꯪ ꯊꯧ ꯖꯧ ꯖꯧ ꯁꯥꯟꯅ ꯍꯨ ꯅ ba tạ lệ hú cái thì dầu dầu mới xấu dầu mới xấu hú sao thì sao ꯁꯥꯎ ꯂꯩꯔꯤꯗꯣ ꯑꯅꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯅꯃꯥꯗꯨꯅꯤ ꯍꯥꯏꯔꯒ ꯇꯧ hú ꯂꯩꯔꯤꯗꯣ tí dầu mới nằm hú tí đâu biết nè thế hú bây giờ thì ꯃꯄꯥꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪ ꯂꯩꯔꯦ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯊꯛꯄ ꯍꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯂꯩꯌꯦ ꯈꯥꯅ ꯁꯨꯝ ꯌꯦꯡ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯦꯡꯉꯣ ꯇꯣ ꯃꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯅ ꯌꯦꯡ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯂꯩ ꯐꯨꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯉꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯍꯧꯅꯕ ꯇꯧꯔꯒꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯇꯣ ꯁꯤꯅꯦꯕꯀꯣ ꯏꯃꯥꯁꯨ ꯁꯤꯗ ꯐꯝꯃꯦꯕꯀꯣ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤꯝꯕꯨꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯕꯀꯣ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯀꯩꯅꯣ ꯌꯥꯝ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯅꯦ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣ ꯁꯥꯎꯗꯕꯅꯤ ꯁꯥꯎꯕꯨꯗꯤ ꯁꯥꯎꯅꯤ ꯀꯩꯗꯧꯕꯩ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯁꯥꯎꯅꯤꯡꯉ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯈꯤꯒꯦꯕꯀꯣ ꯁꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯊꯛꯑꯒꯦ ꯁꯤꯅꯦꯕꯀꯣ ꯇꯣ
가 시대 싱 탁박이 라스네. 싱 탁박이네 더 해야 됐어. 아좀 떠오르시 게노. 나 내 싱 탁박이네. 어. 싱 탁박이 라스 더 부. 아마 시 스틸기다 오인 떠오르시 강데. 자. 또다 좀 했다 좀 그냥 떠오게 타게 먹고 지나면 신이 먹고 레유 하이네 뭐밍지고 유 뭐밍 얼마래 신이 먹고 좀 못한도 좀 타게 지나면 아한번에 지나면 아이폰 시기 탁도이시 아도 묵방이나 했다 좀 그러고 탁실라게고 아이수 게임 강데 오래나 거 이행해서 지나면 하이 카디 카디 유 카이 하면 지나면 카디고 하이 그라 다 이해인가? 하이 지나면 지디 나 또 온다 하갈래이네 뭐래 수많이 떠오지 않을까 걔는 떠오지 않대 카브지 않대 하갈래 얘는 따오네 진짜 뭐야? 가스칼 푹 저걸래 아씨 푹 저걸래 해지나면 ꯉꯥꯎꯕꯗꯤ ꯈꯪꯗꯦ ꯀꯩꯝꯇ ꯇꯧꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 나디 khá 사갈락부금 떠고 지 나제 나 khá 사갈락 지나면 예 duy thế mua có sao một đứa duy cái mua nè 나 khá 사갈락 해 지나면 지디 나 사갈래 난 사기라 anh hai đứa tàu luôn ạ 으씨 hai bên làm hiền vậy ICD thắc bằng ngầm 지나면 thâu nó to CD 로신게 CD 푹 저걸 뻔이네 수많이 떠오지 않고 요타 보자 나 사갈래 진짜 몇실라게 웡 lạc đồng tuổi phải đi
ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯈꯠꯂꯛꯇꯣꯔꯦ ꯀꯥꯡ ꯄꯥꯏꯔꯦ ꯇꯧꯁꯦ ꯏꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯃ ꯇꯧꯋꯤꯅꯦ ꯐꯤꯠ ꯐꯥꯗ ꯈꯨꯠ ꯁꯥꯒꯁꯦ ꯄꯨꯔꯥ ꯌꯥꯡꯕꯩ ꯇꯥꯏꯞꯇꯀꯣ ꯁꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯋꯦ ꯉꯥꯎꯗꯤ ꯂꯥꯁ ꯑꯣꯏꯔꯒ 시ꯕ ꯇꯥꯔꯦ ꯁꯤ ꯍꯧꯔꯒ ꯏꯁꯤꯡ ꯄꯩ ꯑꯃꯨꯛ ꯊꯛꯑꯅꯤ ꯊꯛꯔꯣꯏ ꯑꯗꯨꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯁꯨꯃꯥꯡꯒꯁꯨ ꯊꯣꯛꯂꯦ ꯋꯪ ꯂꯥꯛꯄꯗꯧꯅꯗꯤ ꯇꯧꯋꯦ ꯄꯥꯏꯊꯣꯔꯛꯀꯦ ꯇꯧꯋꯦ ꯁꯤꯅꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯅꯀꯣ ꯌꯨ ꯊꯛꯄ ꯁꯤꯅ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯨꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯉꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯔꯣꯏ ꯑꯗꯨ ꯈꯔꯗꯤ ꯁꯥꯒꯠꯂꯛꯑꯦ ꯅꯥꯀꯣꯡꯒꯁꯤ ꯈꯔ ꯉꯥꯡꯕ ꯀꯩꯅꯣꯝ ꯇꯧꯔꯝꯃꯅꯤ ꯌꯥꯝ ꯉꯥꯎꯕꯗꯤ ꯑꯣꯏꯗꯦ ꯈꯪꯗꯦꯕꯀꯣ ꯍꯣꯔꯦꯟꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯈꯨꯗꯤꯡꯃꯛꯁꯦ ꯚꯤꯗꯤꯑꯣꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅꯤꯉꯥꯏꯒꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯀꯣ ꯏꯈꯨꯠ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤꯗꯤ